mayam buhan mamakta pun sebagai nam na taram oksari ngasi bisa seni ki maka tarpa episode 50 or 55 pudunu laksari aina movie si patopo matam da su ki lanchi ba ma diceta nando ba yor basu mayam na ngapiu mayam na nungsi biduna seni na sibusu like comment ama di subscribe to biram hajari mayam na lepa leitana seni na sibu support to bi bagi damak mayam busu haninga leitana thagasari fare dudi mayam movie rum da mai onsilasi amang episode roki na pisas lokta sachiba ama di roki bu pabitana kan bangam kidaba adu pawu mayam ni yengbi masigi matung tapa episode mayam na kudul tamjari pabitra ambadi bidya kapminari bidyana iyambado pisas lokta satkre hari pabitrana mahak satkre adu mahak halakini mahak halaktabi yadabani aina thajai mahapu aina halahangani hairam matangi sinda numidangi matam oiraduna karbaso taunabagi mayam asisil langba lori sekasu mahaki boyfriend gi damakta karbaso tauri somdana pabitra hanumanji mamangda aigi family su kaina khre extend aduda ai khata hingore kaina ramdai aduda nanuna ai koi bukanabagi damak hanumanji nang bu kurum jabani adu bun hangna tapikiti hanadagi hauna ngasi fawba aina khanduna lakhibani nahangna asumna kari ki tauri bano masigi pakum pami aduga mapu nahangna susinbi bani ai ese roki gi damak hinglambani haiduna asumna puna laiminari bisita kari gi akoi ani bu khaidukna riba nang na khoi gi mateng kari su pangbi kiti adubu aina thajari basidi asengbani hairaga akata na hanumanji da hari karbachot asida ai ipuroi ba halakti phawba ai gi mamangda lepti phawba karimta saro haiduna kaplam somdana roki si pisas lok asida thorokle mapam asida mi sanga karimta leibasu thengnaramdi somdana mayam asi karbachot ki sem saduna leri rani amadi sansisu lakli sekhadi rani ubada sauningli mahaki mating pangdabagi damak somnana rani bu fazai haiduna thagatli aduga sak lamlabra haina su hangi rani na aidi kari sulamde adubu sansiti lamlamgani hari somnana ngahakta ngaiko tha su tholaklani hari stalker na tha tholbu urakpodagi mayamda tha tholakle harami aduga makoi ki mapon masai sing du pairaduna haunaba sem sar somdana pavitra mapuroi bubu ningsing karbachot ki damakta loisale somdana leiriba sing asina thada yenglaga magi mapuroi budang yengduna karbachot pangthokli matam aduda seka asi mayangi marak tisakre aduga magi paga phone wari sanari sekana nang na kamaina aina sara heli haba khanglibano nangsu laktaba asida nak thabak silamna ni khallubani sekagi boyfriend asina ai laktrabasu ai gi sak asidi yengo video call taro ke harami sekana thada mungi yenglaga phone aduda magi boyfriend gi masak adu yengnaba tawri adubu magi boyfriend aduna seka mai muthokre harami seka su harauna kaisu kaide kuiraroi nanga unagadaba nang uba matamda nahago pena yenglage hairaga screen aduda magi makudadru nale seka magi nupagi masak asi ampa ujaba nate somdana mayam asi karbachot ki nitiyam niam asi pangthokpa lori masi buloiraba saksa ba yare mayam loinara kan pavitra asi karbachot ki damakta thoroktuna thada yengli mayam asi ngang na pavitra da yengli rani na karemna na rokiti ude krai de laikhrabagi hain hangi somna na vidya da roki krai de laikhrabagi hain hangi vidya su kari su kumbangamtri sudakana kari gi khumdri bano ngasi asi karbachot ki numini haiba khangki dabra matam sana lakpa yadabra aikoina maki longba se yaningdrabasu magnadi longba se asengbani haina khankibani ngasi karbachot ki numit asida sara helambadagi saba yanabagi thugaibagi matam asida magi nupi gi manakta leigadabani ma karaida mangkhrabagi hain hangi pabitrana roki yamna tudna soidana lakani hain hairami rani na pisas ki lepamna satkiba mi amta halaktri mahapu kanana lokthokpirakani nangna lokthoklugadra haina karemna na khalam sudakana mase roki gi hongnabini karigumma ma tawrabasu adum thengmani hairaga sauri aduga makoina lakliba mayam asigi sanaba silangnaba loina satnakhre pavitra gi matausi ubada somnadi nungaijadri bablina somnasu puduna sakre pavitrana nungaitana roki nang bukrai da leibagi hain hai somdana roki asi haukraba kaya bu kaktupagum tawri masana masabu kananu hain hangjari aina leisibu kadai dano ainguna tawri basibu kari no hain swaijari pavitrana ngasi asi nhak aigi nakta laktaba yadabani roki hain soli asumna pavitrana roki bu halakpa ngariba asida vidya laktuna pavitra bu manung na sang nasi hari pavitrana mahak soidana lakini mahak lakti fo ai karimta saroi mase aigi wasak ni harami vidya mata usida kaptuna mahak su satkre somnana pavitra bu yengduna roki si hauji phabu laktri pavitrana mahapu ngajari haina khanduna masu nungaitana satkre somnana roki bu krai de laikhrabagi hauji phabu laktri bisibu kari dobo yawrbagi hain hari sudakana kanadabada wakaladu wahalanu thoklibasina hanwa thokpasunati hanadigi roki bu ngaiba matamda mahangna matam sana lakiba yawkhrabra mayamna su roki bu krai de laikhrabagi hain hangduna magu unadabi chatkiba ngakta natra magi hongnabi tumina hingda thongnawdagi thokraga hing supa mapana leriduni magi asiguma wari ise sabagi loiba khamban nairaro hairi somnana kari no khangde ngasi aigi thamoi ase yamna pakhali akoina mangonda aranba kayama tawraba zala haina su khalli hairi
Sudhakarna karino nangna haininglisibho hain hang somnana aisu kari haiduno khangdre karigumba matamda aigi wakanda karigumba ama mafam asita thokpagum tawri adubu karino haibasidi khangba ngamdri hanadagi asigumba kaya asi babuji na yenglambani adubu babuji si yeng Magyum asigi ahani khudimang ase khangbani mahang hek na khibadagi haksang de natana wakal su adum na aduna laikri karigumba amta khankidre babuji matam gayam kuire akhoi ga samin thamina tribase akhoi da mahang na warauri bezala hain hari Sudhakarna somnada na yam henjina khanjile adum na kresu tawbulaiti hanagi matawgumna adum lairi haram matam aduda hui kongba makol matarpadagi somnana roki halakla male haina khalam adubu hui kongliba asi sansit oiduna leiramli Sanchina lakpada Rani na Sanchita nahaki surprise ama lay hari aduga Sanchina purakliba plate aduda thaliba mai adu su muthalu hari Sanchit mai adu muthali aduga Rani isu puraga makoi ani hui khongduna chatkri tawriba si Sudhakar amadi Somna su uri mata osda makoi ani angakpa pokli Somnana Sanchit ki maung asi hana amukta phabu udri kari tawrabage mahangna mandider gi purakliba puja gi plate thandru leriba mai asi kari gi muthali bano haina khalam Somdana Pavitra roki halpa ngari aduga hari aisu khangi nahangna leriba mafam aduda kari tawrongani haiba mafam adu ubada nah angakpa phawrongani samam namba kaya ama poklamgani haujiti nah khudimang ase kaukthoklamlagani karaidagi lakhibano karaida satkani karimta ningsinglamnaroi nahakpu halaktaba yadabani haibasu nahak kauramlani hairi rokina mafam ase karma mafamno mangda amufaw udri maikai khuding ugi ungata karaida satkani hari Pavitrana nangi thamoi da uhang kaya ama hanglamgani adubu madugi pakum pinaba kanasu leiramoi hari rokina aibu hinglibra siramatung mafam asta laklibra haina khali Pavitrana karigumba pakum amata phangdrabadi nangi thamoi na hari badu taw mahangna nangbu aramba lambida kaidongda puduna saloi hari Rokisu Pavitrana hari ba asigumna mamit adu usunduna makut aduna mathapakta thamduna khali matamadura rokina leriba mafam asi pisas mayamna leriba jaga si onthokre Rokin mami pang thorak pada pisas kaya ama leiduna leramle Rokina nakhoi kana kana no aina mafam asi tawri bise kaino aina leri bise kada wai dono hain hang pisas amana akhoi pisas ni nahakna leiba mafam ase pisas loktani nahak akhoi ga yanaba mari ama thamba tai hari Somdana Pavitrana nakpu makoina asauram pamanaba honarakani makoina hari basing ado yagano hari pisas amana hari nahakna yare haibaga sakti leba haibado oigadawribani Rokina tawri bise karino haiba ai khangdre ahak khudimang ase kawkibungum tawri pisasna nangna kawrabasu karisu kaide nahak aikhoigumna oiduna sakti leba haibadu oigadarubni sakti adu fanglaba nahak apamba khuding thungadawribani asumna oiba pamdabra hayu hain hangni rokisu hoi yare hari pisas asina aduni dana haujiti nahak pisas onthoklani hari Pavitrana hari ai khangi nahakna makhoigi langda thuroi haiba aina pikiba lik aduna nahakpu kangani roki nasana nasabu ningsingna bhono aibusu ningsingu oitho oidaba kayabu oitholo hari rokisu Pavitrana hari base taraduna mahak ningsinglakle pisas mayam asina rokida amuba maiku kamlaklami adubu lik asina maiku asingak thokle aduga roki masadu paithoktuna taaduna leri mata osida pisasing asina roki si pisas olabni khanduna nokli Somdana Pavitra mamidadu isinbada maraibakdagi mai asi thorakle aduga rokina leri basi ubangamlamle Pavitrana pakhatna pisasingna mahapu pisas onaba tawri pisas loktagi roki karamna tholakani thoroknaba kari tawgani hari aduga mamidadu isinduna makut adu tingthokle aduga Jai Bajrangbali haina lawbada makut adu ta ama thorokle Pavitra ta si langkhre aduga pisas loktagi thoroknaba thong asi hangdrokle roki Pavitrana pirakliba lik adu taadun leibadu thengnari aduga lik adu khumkatli pisasna rokida haujiti na akhoi gumna pisas ore congratulation hai rokina Pavitrana pirakipa lik asina ma ke thawai kanbi hore pisas olahudre haina khali pisasna haujiti sakti phanglabdina hararo hari aduga rokina karisu tawduna leibasi uraga othoktabani nahaki mitado akhoi gumna asangbu oigadabani karigi asangbu oidribano hari Rokina lik asi makuti yesilaga hari maramdi ai nakhoi gumna nate pisas nate idea amakhakni oidibase adusu Pavitra gi nupani hari Rokina pisas ki thong hangdru leibasi uri rokina ai soibadagi mafam asda lakle ai amuk satlagi maramdi ai gi nupina ai bu kharaung ngairamlani aduga nakhoi gi mai ado cream khara sijinau hairaga sanaba tawbaga pisas amana rokibu fari rokina pisas asi putharakle pisas asi paithoktuna tare rokina magi makuta leiriba lig asi nganthoktuno leirambasi ubada tawribasi lig asi na tawribani khali asumna matang pisasing asi rokina putharakli masidagi pisas mayam sing asi sensinduna rokibu namsinna tawri roki lig asi da munna yengduna hawgolakle matamadura pisasing asi loina paithokre aduga rokina pisasing bu putharamlaga pisas lok thopam thong aduda selakli pisas kaya amasu rokibu phana ba magi matungda tanarakli roki mafam adudagi song thorokli mabu phabanga mahudri rokina thorapaga pisas loki thong asisu mangkhri
Pavitra asi magi mapuroi lakpa ubasida harauduna sinsindu Pavitra amadi Rocky konari Rokina nahaki matingna ai halakpa ngamlibani harami asumna makoi ani karbasot ki nitinium pumba tawba loikri Pavitra na ai khangi nak soiduna lakani haiba Rokina karigi lakloiduno nahang na aigi damakta sara helibasidi karbasot ki numidang asida nupi amana magi mapuroi bu ngaijabada mapuroi ba adubu kanana su thingba ngamloi aduna hausiti ai lakli hari matam aduda bidya laktuna Rocky bu halakpa ujabasida harauna mayamba bu konjari Rokina Pavitra gi mateng ahak mafam asida lakpa ngamlibani hari bidyana na kudong tiba kaya ama thengnaramgani karisu tawdabra nasadu kari tawbagi hain hangi Rokina karisu tawde adubu ai sak yamna lamne hari asumna makoi imungde sangkhri somna sanchina rani si puduna makoi girumda lagli rani na sanchita namit adu pangthoklo yare harami sanchina mamit adu pangthokpada room asi yamna honglamle sanchina wall da family photo thiliba adu kraide leikrabagi hari rani na akoi ani amata oirabadi kanamtagi mathau tadi kudimak loina kawgro makoi degi lapna leikro hari asumna makoi ani na romance story somna Pavitra Rocky da sana ba inbiri adu ka hari pisa singa mai una ba haibase arai ba nati ai yamna sakthok nangno tawkiba adu madu tawnab honabda thongna phaba haibase yamna dakar oi aduga Rocky bu Pavitra na super hero ni hain habiri Rocky na aina hana but fred pisas dial churen gi maram asi aina phagini haina khanki aduga sahi kun gi mamangda mafam asida thokiba kaya so aina andabiswas ni khanki mafam asida nahangna phawba haikibani adubu aina thajapikidi adubu ngasi ehak nanthokuna laklibase aigi thamoida wakalda nahapu ningsinglakpa asina nahangna aingonda thongna pibiban nangi nungsiba amadi ekoini amata oina leiminaba asida pisas lokna aibu thingba kari sungamne hai somdana rani sanjika leiringai mendi asi thonglawdagi khonglakli rani na mendi gi manakta lakli mendi na khongduna kari kuma khara hairi rani na mendi na hari sibu kari kudong tiba tholakadrobi jan Pavitra na kari kuma khara tarok tiba jala siksina laidaba yadi haina khalami somdana Rocky amadi Pavitra romance story tori basi rani na thongdagi phawdoktuna yengli adubu rani na makodoli thokibadadi mahagwa manung asida leiramle rani na ngangna kamdangna Rocky pisas loktagi laklibano mase oithoktabani Mendina Rocky amadi Pavitra gi mari asina asengba oibana nuksibana singduna purakpo oiramgani hari waisi tabada rani asi sawbu ubadagi mendi hangoi onduna nungmarum amada songsinduna lotli rani na nungsiba haibusina karisu oithokhaloi madu miyoibagi thajanabeni Pavitra na matam pumbada aigi lambida yelibasina karigino maabo lemna tharoi mendina nungsiba haiba asina thawna kaya ama pibiri Rocky na halakibadagi makoi anigi mari asi hena naksin nakidawre rani na aina adumna kaisu oithohaloi Rajput family asida ahakna leri makai kana amtana yum asida angang pokpa yaroi aduga ai khaktana pokani polakadoriba angang adasu mi tangkai pisas tangkai oigadoribani aduna Rocky amadi Pavitra gi nungsibagi mari thamnaba honariba ase thingnaba honagani hari mayam ngasi gi movie asi matang asida losinjare aina movie asi patokpa matamda sui kilanchiba amadi sithananda ba yawarbasu mayam ngapiyo mayam na seni nasibu nungsibduna like comment amade subscribe tawbiram haijari fare dudi mayam mathangi episode ta mung thengrasi ngasi gi kainarsi bye bye